Hai, Kanglei Chinau Sing, Mukana Koromjari, Nasi, Music Pur Luxury, Magic Chair, Mayam Young Energy, Yang Matunda, Mayam Manungi was secret do, Mayam da Muhaiduk Chagadoni, Adana video script of Vigano, Fogging View, I have the Manungi secretary Adom Su Kanga Vidamata, Adonga I Kanglei Chinau Sing and Obiang Viogadi, I channel say Sumaina Magic Toro Matunda, Tawulu Rakanda. Manung yu ba secretary ado haiduk cho video ngakne ni ngasibu thagala puje aduna adom chu ai channel sibu yang bini makata ba yang bining labdi na tagna magic sing sibu tambining ba phawgi dagadi ai channel se subscribe to biyo kawbi gano adudi mayam yang nerse Sidagi akoina audience ta ama khanna ba haijarani akoina ado audience laitamnina aina dum khanjare aduga sign tawjarage audience na tawhangadamni sije adu audience laitamni dum tawjarage ai Romeo ne ijare ROMIO si ijare aduga mutpre yenge mutre siare ado simu marakta mu option jarage ma sije ai card sigi mayai wa option jarage yang biu ma mun yang biu mayai wa option jarage si option jare mayaida adu amu mujiki karto cry de leram geda ai mayaida ni ko option jagi do mya adu si ji mathak tang leram eto sigi aina sign tawge pocha si mathak tam lai ga ne ba si mathak ta lere ko cha si mu mathak ki je mu marak tam option jare ge myam yang biu munna si marak mayaida mu option jare si myam na ubiram da bi ai phajane yang biu camera je ithan do bani na ko adu si marak tam option jare ge sida option jare ke mayam adu siang yang biu mayam sida mu lerame ma je mathak ta dum lagi hai ba si amuk yang biu mayam si tangkhai am khaidok jare na tangkhai du gi si tangkhai du gi mathak ta hojiki aina ming ijagi bodo selai jare ko mayam mathak thang bodi dan lai jare mayam yang biu sinjan jara ge adu mathak ki jemuk sidam marak sidam option jarage se marak sidam option jarage si option jare aduga simuk marak tam option jage sime amna haidi maji kya mathak ta lening ga du yang biyo ba si marak tam option jare ade amuk sim sima mathak tam le lerame ado last one amutanga tawjage me yang biyo ko last one amutanga maje kya mathak ta lening ga do yang ji me si mathak ta lere ado si mathak ki jai mayam yang biu mayam da shot ron option jage si marak ta option jare si tangkhai wai de option jare si option jare aduga maje mu yang biu mayam ready 1 2 3 si mathak ta lere mayam musine gi trick se mayam Sorry, it's DJ. I table down later. See Makaram the cover, Makaji audience sign to one of any cards in Norman Carnage money. See a quina, she gave a much select on over Hibirani, she select or a seeing a Sagana, Mamang taking be a sign to give a Siadani, Sidadum young Biomam, Silajaret, sign to Usedo, and do a quina, see Marak Tapton Matamda, see Pinkibrium Tambi and Ismana. Kita gap thambigani aduga haptan matamda si akhona sida hapa malangani sumana marak hapa malangani adu marak ta hapana te sigi second suba sigi second suba da hapani akhona sumana hapirani aduga khalak matamda akhona si second suba dagi sumana lokhalakpani sida card ani ni silo li ma yang biu si card ani ni aduga akhoi ngasai selected card to di sigi makhas da lairabani ma adu si mathakta ama lairibani ado mayamna si ugadabji mathakta laibadi ngasai selected card tuni haina khanbigani mayamna dum audience ni yengo matamda ado akoina si marak tapsan jabani si marak tapsan kan ngasai card tuni mathakta dum lairi mayam yengbiu ngasai card tuni mathakta dum lairi ado si card se mathakta puthorappu kan akoina si dum irai laina puthokpa yare si puthokchare si ma laijare sim lai matungda akoina si card se
tangkai khaidok pigani tangkai khaidok jingaida akhona si makhagi card sima akhona sumaina sembiyogani number 1 da sumaina sembiyogani aduga si tangkai khaiba matamda akhona tangkai khaiba matamda si khudum mina sumaina khaibigani ana si tangkai khairani tangkai am lobire si laire aduga mayamda si ulakpa matamjida mayamda ai hojiki card sign tawgidu ulakpa matamda sigi card si sumaina sida paibiyogani haibadi sigi card sigi mathakta sima lologani sima lolorokanda sumaina injan bani haibadi hojiki akhona select togiba card tu ani subda thambani aduga ani subda thamba card si simadi liangdana lehelani ani subda khangiba card selected card tu sidum laire sidum liangdan thambigani aduga sigi mathak thangba card sini akhona sigi maraksida happy gadabje akhona si sumaina maraksida happy bani sumaina hapa kanda aduga si amuk sigi maraksida happy bani aduga sai card di si mathak dum leiri myam yangbiu aduna sumaina toroga si mayam manaba mong manaba si ku kapin kapirani si silare mayam dum masagi select card sim laire mathak dum leibani sumaina liangdana aduga akoina si mathak ta laire si laire matung jida akoina kamai ta budaya kanda si jemuk akoina mayamda simuk mayai da hapirani mayai da hapon tamja koi phain enjan bigani sumaina khitang phairamne enjan bigani sumaina phairamne enjan ta gadi akoina sida pinky break ama sim matamda laina bagi damakta sumaina sida pinky break khunau bijina sumaina sim da laina bagi damakta phairamne enjan bigani adu enjal matungda si phujom ji sumaina thambigani adu khut ani jina sumaina chapbigani adu sidagi akoina tangkhai de lakhot chabani tangkhai ji lakholaga sumaina lakholaga si sumaina leiga kanda sida hapchan jabani akoina adu sai si mathakta lakani sinina sigi ai secretary Sorry, it's DJ.